अहमद मरोली पाव इमरजेंसी थमखिबा चाही यांकै सुरकपगी निंगसिंग थौरम संविधान सत्य दिवस पाक सना पांगथोखरे साउखटपगी मरुमदा अखोगी चटनाबी हौना लोंचत मांगनब सिनबा तोकलसी हाइना एमएलए गोविंदास कोंथौसम हाइख्रे मणिपुर की टेक्सटाइल पार्क सानबगी थौरांग लेरे हाइना एडिशनल चीफ सेक्रेटरी अनुराग बाजपाई हाइख्रे अमदी तरुक सुबा जूनियर नेशनल बॉक्सिंग चैंपियनशिप की मणिपुर की बाउट लोइसिनखिबदा गोल अनि अमदी ब्रोंज मणिपुरना मेडल तरुक लौरे खुरुमजरी ISTV पाउमियंग ताबीरिबा सिमुतराम नोकचरी हौजि पाउ संदोकन पिजरी इंग्लिश सिंगमगा चमापल हुंबुतरा मंगागी जून कुनमंगादगी था कुनमाथोई लेबाकसिदा नेशनल इमरजेंसी लेखिबा चाही यांकै सुबा निंगसिंगदुना संविधान हत्या दिवस की थौरम मफम कयादा पांगथुखरे डिपार्टमेंट ऑफ आर्ट एंड कल्चर न सिंधुना MSFDS की पैलेस ऑडिटोरियम दा पांगथुकपा थौरम मदुदा एडिशनल चीफ सेक्रेटरी फाइनेंस विवेक कुमार दिवांगन स्टेट लेंगा की सिविल अमदी पुलिस की मकोक थोंबा ऑफिशियल सिंह सरुक याखे थरो मधुकी मनुंग चन्ना गवर्नमेंट डांस कॉलेज ना लेबाक निंगबा अमदी संविधान दा युमफम ओइबा डांस कोरियोग्राफी अमसु उठखे एडिशनल चीफ सेक्रेटरी फाइनेंस विवेक कुमार दिवांगन ना नुमित असिना हौखिबा थौदोक अदुबु सुपनतंगी निंगसिंगबा खक्की महुत्ता अखोइगी हौख्रबा पुवारिगी अमुबा मतम अमदगी असिगुंबा थौदो असि अमुक हना थोकंदनबा पारा तंबने लेबागसिगी सिटीजन अमा ओइना कॉन्स्टिट्यूशन बु ngak senaba amadi micham miyamgi hak amadi ning tambabu mangandana thamnaba thaudang lominasi haike. This day commemorates the massive contributions of all those who endured the inhuman pains of the 1975 emergency. It is a tribute to the courage and indomitable will of those who stood up against the imposition of emergency and fought for restoration of democracy. Today's occasion is not merely for remembrance but also for deep reflection and renewed commitment to democratic values and constitutional morality. The observation of Samvidhan Hatya Diwas is not about opening old wounds but to learn from the history, reminding ourselves of the fragilities that had undermined our constitution and ensuring that such a dark period is not repeated again. संविधान हत्या दिवस की थौरम नीटा पैचुटेक लेबा बीजेपी मणिपुर प्रदेश की थंबाल संगलेंदसु बीजेपी मणिपुर प्रदेश न सिंधुना पांगथोखरे थौरम अदुदा हानग चीफ मिनिस्टर नोंथोम बीरेन एमएलए टीएस विश्वजित करामश्याम के इबोमसा एस रंजन बीजेपी मणिपुर स्टेट यूनिट की प्रेसिडेंट ए सरदा बीजेपी मणिपुर प्रदेश की मरु ओइबा थौबुबा सिंह अमसुंग कार्यकर्ता सिंह सरुक याखे थौरम अदुगी मनुंग चन्ना लेखिद्रबा बीजेपी की लुचिंगबा सिंगी मितमदा लेकतुना इकाई खुमनबुटखे इमरजेंसी थमजिनखिबगी थवोंबु यानिंगदबा फोंदोक्तुना चंगसिनखिबा खोंजंगदा सरुक यारुबा मणिपुरदगी हौजिक हिंगदुना लेरिबा मियोइसिंगदा अचंबा खुदोल तमदुना इकाई खुमनबसुटखे इमरजेंसी मतमदुगी अवाब अदु इंडिया की ओइना अमंबा तांकक अमनि हाइना बीजेपी की एमएलए टीएस विश्वजितना थंबाल संगलेंदा पाउमिसिंगा उनबदा फोंदुखरे बीजेपी की थौपुबसिंग यावना पांगथोखिबा पाउमिसिंगा उनबा अदुदा माकन मखताना इंग्लिश सिंगमगा चमापल हुमुद्रा मंगादा थमखिबा इमरजेंसी अदु मरम चादे मदुगी अचुमचुमदा मियामना नैनबियु इमरजेंसी अदुगी मतंगदा सेमखिबा कमीशन की रिपोर्ट अदु हौरक्लिबा नहासिंगना नैनबा मथौताई माकन मखतारदुना मणिपुरदा पीआर थमनिबा असिगी मतंगदा पल्लदुना मणिपुरदा कांग्रेसना पालिंगैदा पीआर कयारक थमख्रे ngasimak BJP na tumina leiba nate afaba amagidamak yenglibani कांग्रेस ना ngang ba yai haina pangang ngang bana chumdoi miam santi purakna ba honari leibak kaina ba BJP na hona ba leiti haike President rule Manipur thamai se handak yaur ka 11 times sure mapan amana Congress na panba matamda thamgi bani BJP ki handak ka mamangi koi leriba government amadaga thama popo se akoina
cooperate tawam thui peace lak tragadi kamai tawduna akoi masen khanaraga amu leiba yengani haibase miyamna khanabam thoktabra ja ai isada khanjabaduni tawbudabu akoi na ngasi akoi nakal animaki ingdana rakanda wari sanamagi laiba pot pun mafingje farakanda tawbudabne chi harakanda akoi leiba tuan tuan ma furubna ala aigi oiba furubna so engonda cherakpa yai tawbudabu madu chaibiu ngangbiu tawbudabu akoi masen je khana khre lebak su kai bi yaroi kai nabagi wakal kwaram khana basu leite kai roi haibagi posu committed oiba pot wafong kya thamgre हाना दगे लीडर सिंह ने थमगल आई तंगदु लेतान अखोय मणिपुर की हंजन बसक्तम दो लेनेनब भारत सरकार पाखलक की मतुंग इन प्रोसेस मैम चथारे होजी अदुन गांग बखतना अचुम सकप यारोय कना कना ना वारी सारमी कना कना ना केम सारमी सारिबे पोटो ngasi लेना चेन बदुना एवरी इशू खुदिमक्ते मतम मतम की इम्पीचमेंट पॉलिसी हा गागा ब्लॉकेट लागा थेमगा अमुक तोपा गाला मतव मदुना परमानेंट सॉल्यूशन अम लेम दबजन मरी मनम वरगा ngasi अखोय बीजेपी ने थेंगने इशू मैम प्रजा न ngasi हंजन हंजन सपोर्ट तौरिसे मसी कांग्रेस न ग्रुम तोरंबा कांग्रेस ना अखोयगी लेरिबा पीस की बिल्डिंग अमा इंस्टीट्यूशनलाइज तोरमदबा अदुगा मफंग खांगना लोइसलमदबदुना मरम वरकान ngasi अखोयगी बीजेपी ने थेंगने इशू मैम थेंगनरिबनी अद प्रजा न वारिबनी हाबिसे प्रजा मैम द ngasi तमजगनेबा Samvidhan Hatya Diwas Thawal da so District Administration Thawal na sinduna ngase District Election Counting Hall da pangthokre palan thoram adugi sarukama oina poster exhibition amasu Deputy Commissioner Thawal Hana Kamaina hangdokhe Deputy Commissioner Hana Kamaina India ki democracy bu hena mapangal kalanaba amadi masibu safe tawnaba miyam punna wasak lawmina bani haike ngasi palan thoram adu da district level officer singsu sarugya ke We have conducted this Samvidhan Hatya Diwas to mark to pay the homage to the people, to the person who have suffered during the emergency period of the Indian Constitution. And on this day, we also, as a citizen of India, we pledge to keep the spirit of democracy. Chawkhatpagi marumda aikhoigi chatnabi hauna lonchat mangnaba sinba toklasi haina MLA Govindas Konthojam na haikre Wafamasi Wushu Training Academy Nachaudagi represent Toraga Thasiki Anidagi Taret Fauba Moscow da Sanakiba Moscow Wushu Stars 2025 International Wushu Championship ki KZ Nifuni Panda Goal Lorkraba Nachaudagi Nongaitem Pamhaiba Nasi Nacho Maibamang Community Hall da Taram Opaki Thoram da Haikibani Thoramadu da Bishnupur District Wushu Association ki Vice President Y Ramananda District Youth Affairs and Sports Officer Bishnupur Ice Hamjit Maite Line Department Nominee K.I. Ningthorema Singh, Nacho Jilla Parisad Administrative Committee Member L. Manjor, Bishnupur District Wushu Guardian Association ki President K. Bhajaton Devi Amadi, Wushu Training Academy Nacho ki President L. Rovinsandra Chingbana, Athoiba Mithungna Singwani Sarukya K. MLA Govindas Konthojamna Makataraduna, Sanaroi Singi Damak, Aikoi Lei, Ipa Ipuna Thambiramba Singh Asidagi, Saukatpada, Ahong Mupurakse, Sana Khonabana Haksang the Natana, Wakalo Singh Su Thui, Manipur infrastructure Matiksana Lainaba, Kana Honari, Luinana, Saukatpagi Mingda, Aikoi Nat, Chatnabi, Hona Lonchat Kudingmag, Mutatnaba, Honabadi Patti Haike. Saukhatpa aphabagi ahongba lakpadade akhoi lawminasi adubu saukhatpagi mingda ipai puna thambiramba akhoi lichat sajat ବ୍ୟବହାର akhoi na alaman singda chatkadaba akhoi lichat aigi ipai ma da ngangda wangang wata punamak singsi saukhatpagi mingda manghanna hona ba yati si adam ngasidi akhoi challenge da ngamna akanba samajama akanba khunai ama akhoi oinana hona bada sportsmanship akoi leiba mathau tai afaba thabakta mai onsenba akoi khunggang asigi afaba mingpongrana ba konabada isa singna saruk yagani haibiga se pathajaba leije Textile sector Chawkhatnaba weavers amasung artisan sing organized sector da pukhatnaba Manipur gi textile park sanabagi thorang leire haina Additional Chief Secretary Anurag Baspaina, Directorate of Handloom and Textiles, Manipur Sinduna, Smart Scheme gi Makada Textile Sector, Chawkhatnaba, Weaver Singi, Numit Yankai Nizatagadaba, Training Hogdopagi Thoram da Haikre. Lamboy Kongnang Kong Makong Delayba, Apparel and Garment Making Center, the Pangtokpa Training Program Hogdopagi Thoramaduda, Anurag Baspaina Makataraduna, Pisabi Singbu Informal Oiba, Mawongda, Ladiba Sidagi, Formal Oina, Organized Sector Amada Pukalaknaba, Honabada Makoiga Loinana, Tatminaba Simatautai, Masina Tragadi, Makoina Pangpam Tokpasing Yona, Panganbangabloy.
State asigi la kuntra henba population asigi chada tara mangadagi kundi handloom amasung handicraft ki thabak tawri masina state ki senmitlonda achoba contribution tawduna state ki GDP fagat hanbada mateng pangli bane atay state singda leinabagumna state asigi oina su textile park ama imphal da athuba matamda thamlagani ministry da project thakre approval pirakpa ngairi haike. Having a textile park, a big textile park in the state. We are starting with Imphal because we have sufficient land. We are working on this project. It will be a very big project where we will have the facility to develop the entire industrial line, which is in other states. We have in Surat, I believe. You must have heard about this Kanchipuram in Tamil Nadu. They have the industrial. There it is the formal, completely formal sector, organized sector. It is not unorganized. District Singi Cluster Singna Cluster Development Executive ki matenga loinana puthokpa phi sing utpa stall singi mela amaga loinana pangthokiba training haudokpa aduda Directorate of Handloom and Textile ki Director E Jitena Samart scheme asida Department of Handloom and Textiles na state represent tawraga leibak asigi district tara taruk khanbagi manungda English ngani tara mapalda khanbada yaurkhibani scheme asina waivers lising tara manga target thambani waivers lising tara manga gi ayaba piraktiba asi handloom gi census ta atai state singda normal handloom asi sitharagasu Manipur dadi hengalakpa thengnakiba asidagi hena promote tawnaba handloom activity hengat hanaba khalakpani English ngani taramapal dagi handak chahi phawda lakhiba applicant singdagi application samang ahumudra mathoi khangat laga training gi sem saraga leire haike Manipur da Textile Ministry na hojik phawra paithaleiba cluster development program 2017-18 dagi lapuduna and 24-25 all together we are implementing all together 34 one mega cluster, that means 35 cluster program we are implementing in this state. So altogether 33,000 weavers are supposed to be covered under the 34 cluster program. Manipur da haukiba pung kunmari ki manungda sample yankaimapan test tawda mioi taranipal COVID-19 positive oire. Ngasi nauna positive oiraklaba mioi taranipal adudi Imphal East dagi ahum, Imphal West dagi tarahumdoi, Thawbal amadi Chandel dagi mioi amamamni. Ngasi mioi ahum disaster tawkibaga loinana hausi fawda disaster tawkiba apunba masing kuntra taret yaure active case chama yankaini thoi leiri. Yairipok drug free ohelasi healthy youth healthy society amasemlasi haiba pandamda Yairipok police station na Yairipok akoibada leiriba clubs organization maira paibi lupsinga kusamnaraga ngasi Yairipok kaithelgi akoibada pauzel puba miyamgi khongchat amasat krep khongchat aduda saruk yakibi all Yairipok apunba maira paibi lupki secretary matau leibi maibamna Manipur amadi Yairipok maikaida mai kabachinjak sing sijinadaba Hawarkliba tungi naha singbu masamo fana tinjang kaijangdana thamba haibasi ekoi pumnamaki thaudang lei amasung afaba kunai ama semlamlasi haibasida Yairipoki akoibada leiriba club organization sing nongpok sayang apunba lupna chingbaga kusamnaraga Yairipok police station na asigumba drug free Yairipok haiba pandamasida khongchadasi pangthokpani loinana Yairipoki akoibada hanna maika basinjak sing chaba yonba tawriba singi mathaktasu ngasi dagi khongjang chathaba horagani maramaduna hanna lana satkraba sing amadi tungda horakliba naha singna maika basinjak sing sijinage khalamba taragasu khudingmak thadokpiduna maika basinjak sing sijinadaba lamdam ama ohenbada aikoi punna thaudang lominasi haike Yairipoki akoibada drug sizinaba drug yonba punamak thingbiduna akoigi tungda horakliba naha sing cha sing inaw sing punamak akhaba maikaida chumba lambida horakpada aikoi maira paibi police amasung club library bechil naw sing punamak na phangasidagi changsanjaragani hana sizinaramba isa sing inaw sing khadokpa ngamnaba amadi sizinnarakadaba akoigi tempting tawdana lairibani sa chaningdana lairiba chilinaw sing punamak angang sing punamak phangasidagi achumba maigolama olaga akoi punamak na akoi drug sizinadaba drug lehendaba malemama Mahusagi honglakliba ay nga sagi kalasibu karada oirabasu kannabagi pandamga loinana Dr. Angomsa Bimol akoijamna MP ama oina parliamenta wasakibagi sahi ama chap chana pharakpaga iroinana ngasi uhei panba uchara kya thakre
Trees for Hope haiba thimda KYC Kainau Thongkha Youth Club na sinduna Puariga sagonariba mafamsing maru oina kainaugi konung manungda laiba ibudau langon ningthaugi akoibada uhai panba amadi manapungba u charakya thake member amana Dr. Bimol Akoijamna Manipurgi damak amadi miyamgi damak honariba thabak thoramsing asibu makha tana hena khumang chawshina tawba ngamba orisanu haike world gi oina khwaidagi achowi issue si global warming ni global warming bu kanba haibasi subnagi green revolution natana atopam leite haina in logjai global warming dagi green revolution na kanbagum na mahagna sibo thengana ba mahaki angamba level da aigi manipur lebak se kandaba yade haiduna nga sibo ta chongthroktuna level asmai tawdana mahagna parliamental magya ngamjabi thakta law khongdana tawriba se sigi matau tamjabo oina youth singna su au yawona ma purakpa pami chahi phagpagi kumon sida akoina ngasi uwa thaduna green revolution ama pornaba sinjabani MP Dr. Angomsa Bimol Akoijamna MP ama oina parliament ta wasaklo kiba chahi ama mapung pharak pagi ningsing thoram pangthokre thoranga mari leinana ngase Thobal district ki Arabti maning lekai community hall da nomagi oiba free dental camp amadi Ayushman Bharat health account abha card ki matang da awareness program pangthokre Arabti maning lekai youth development association amasung Arabti maning lekai mera paibi lup anina Jenims Imphal East ki Department of Public Health Dentistry State Mission Director ADBM Manipur amasung Ojabi Mol Akoijam Fan Club ka puna khusam naraga sinduna pangtokiba kem amadi abha awareness program aduda MP Dr. Angomsa Bimol Akoijam susarukya ke Thorongi manung channa MP na haudoktuna community hall gi akoibada u charakya thakibaga loinana miyamda mai panba u charakya su yentoke amadi ana layang khiba singda mathau taba hidak laktak singsu lepna yentoke ke maduda punna miyoi chahumromda ana layangi khudong chaba phangan khibaga loinana abha account singsu khudakta hangdoke Inner Manipur Parliamentary Constituency ki MP Dr. Angomsa Bimol Akoijamna ngasi Indian Red Cross Society Manipur State Branch da ambulance sing kushinabagi thoram ama pangthokre thoram aduda MP Local Area Development Fund dagi lamdam asigi awa ana kaya tarakpa matamda miyoibagi minung sigi wakarol da mateng pangbada yumpham oiriba society asina loriba thodang sing asida mateng oinaba ambulance taret asi ngasi Imphal West Imphal East Thobal Bishnupur District Branch singda Manipur State Branch ki khuthang da yenthokpagi thoram ase Manipur State Branch ki Office MG Avenue Imphal da achamba thoram amaga loinana pangthokhe maru oina ngasigi ambulance sing asi highway singda lambigi khudong thiba tholakpa matamda miyoibagi punsi kanbada mateng oinaba amadi national disaster sing lakpada sijinanabagi pandamda MP Dr. Angomcha Bimol Akoijamna Indian Red Cross Society Manipur State Branch ki khuthang da yentokhibani ngasigi thoramadu da Dr. R.K. Nimai Singh, DC, Imphal West, Menglambam, Rajkumar, DC, Bishnupur, Puja Ilangbam, AC2 DC, Imphal East, Y. Ser Singh Su Sarukya Ke, MP na Lamdamasida Masagi Ojaba Yaudana, Mioibagi, Tengbangi Damag, Kathokliba Red Cross Ke, Volunteer Singbu, Nahongnana, Ningsingduna, Makata Arakpada, Red Cross Ke activities ta Mateng Oinaba, Anoba, Hi, Ani Amasu, Kosinaragani Haike. DC Bishnupur Puja Erangwamna District Hospital Bishnupur gi Fibam Yangsinbaga loinana Hospital adugi staff sing committee gi members sing yauna Hospital asina mapung phana anaba sing layengba ngamnabagi matang amadi staff ki award pa leiba yauna hiram kaya da khana nainabagi mifam amasu pangthokre Yangshin Khongchara da DC Bishnupur Puja Ilangbam ADC Tongram Opendro CMOL Raisandra Medical Superintendent KA Setabala yauna Medical Department ke staff kya susarukya ke Khongchara da OPD ward operation theater dialysis unit amadi diagnosis center singsu yengsinbaga loinana COVID-19 gi phamung tarasu tongana khandoktuna thambaga loinana test tawfam amadi isolation ward su thamna bahai tungda DC Bishnupur Puja Ilangomna Mini Secretariat Complex tagi Manipur State Film Development Society Palace Compound Imphal da Samvidhan Hatya Diwas 2025 Sarukyaba Chatkadaba SDC BO KH Rahina Sahanina Luchingduna Chatkadaba Tim Amalam Thake Imphal Turelamadi Loktakna Question Duna Lairiba Sekmajindagina Kodak Ichin Pawbagi Manungda Leiba Mioising Ngasi Fauba Tagnanaba Toti Ising Takpa Pangdana Leirakpa Adu Takpa Panglagani Haiduna MLK Rovindrona Fongdokre Wafamasi Lafupatera Imakalika Haraubung Community Hall da Manipur State Rural Livelihood Mission Imphal West to CD Block
Wangoi ki makada Lafupat Tera Komlakhong Gram Panchayat amadi Apunba Lup BLF amadi Punsi ki Mangal BLF anina puna sinduna PRI CVO Convergence Project asigi manung channa nomagi oiba Convergence Melada Chief Guest oina saruk yaba lakpada phongdokibani Tharamadudha Lafupat Tera Komlakhong ki chairperson Inthauzam Basanta Uchiwa JP ki chairperson Mayangbam Gyanendro Imphal West to Wangoi ki BDO Sonia Haubizam amadi maroiba myoy sing yauna lenga ki department kunma thoigi official sing saruk yakhe Lafupat Tera amadi Komlakhong haibasi Imphal dagi khara lapna leiba maramna government na piriba scheme sing asi department sing dagi longna na hotna bada awaba kaya mayoknai maramaduna ngasi tongan ba department kunma thoina piriba kanaba sing asi phangna bagi pandamda hairiba mela asi sinbani loinana Har Ghar Jal Mission hairiba prime minister ki makhada lakpa scheme machina myang Imphal amadi Uchiwada ising piba ngamle sekmaijin dakina khodak ichin phawbagi manungda leiriba water supply ki scheme ayamba saruklushilakle aduga pipeline phumba hore maduna matang kharagi matungda miyamna ising thakpa phanglagani haike Prime Minister Modi gi makada lakiba Har Ghar Jal na tunthong khuding ising phangani thaknaba sigi scheme se mamangi tamda lakin mamangi kasi leiriba koigi Lafupat Tera semajing makharom da koigi hek haidabaga ising de ri kosel leiba Imphal turen na lokta na kosel leidi leiba thaknaba lu ising di ligu phangdriba adu sugoi soidana adugi Har Ghar Jal na Prime Minister Modi ji gi makada lakpa scheme duna coming 2-3 months manung sida yamba loina hojik semajing le horaga na koigi khodak ku losla kosu yaure losla kosu yaure sungoi soidana ising thakku phangani habise sima aigi miyam raja sinda ai sima aijage Women Empowerment and Social Inclusion haiba team that nomagi oiba consultative workshop ama konung mamangda leiba Maharaja Bodhachandra College ki library building that ngasi pangthokre Manipuri University ki Center for the Study of the Social Inclusion CSSI amadi IQAC Maharaja Bodhachandra College anina puna kusam naduna pangthokiba thoromaduda Maharaja Bodhachandra College ki IQAC coordinator Dr. N Somarendrona program asina maru oina women empowerment amadi gender inequality gi matangda mairoi amadi oza singda hena khanganba ngamlagani haike CSSI Manipuri University ki director Professor I Sudhir Kumar na kunai ama saukhatpada nupa nupi animak thong manana chatpagi tangai fadaba leire haibada haiman bathokloi society asigi thabak thoramda nupi singna su nupa dagi tadana achoba thodang lauribani senmit lon phagat hanba yauna leikai ama lamdam ama chawhat hanbada nupa nupi khaidana chap manaba miyengda thodang lomina se haike workshop program adu da CSSI Manipur University ke associate professor Dr. Thiam Bharatna chairperson oiduna tongan tongan ba topic singda technical session pangthokhe Manipur Science and Technology Council Mass Techna Sinduna Nimitini Pangthokadaba Popularization cum Demonstration of Technologies in Technology Demonstration Center Thoram Pangthokre Tagel Patalaiba Councilor Sigi Training Hall da Pangthokiba Thoramaduda Secretary Science and Technology Kengu Juringla Science and Technology Department ki Director Homila Hongre Mass Tech ki Director Dr. K.S. Rakesh na Chingbana Thoramapu Singoi Tharangamari Lainana Tara Subha State Level Aquarium Exhibition cum Flower Soda Makong Mathang Taraba Singdasu Certificate Amadi Memento Piduna Punging Thogut K Master Director K.S. Rakesh na Master Ta Low Singubagi Oiba Tongan Tongan Ba Machine Amadi Technology Tara Taruk Tara Tarit Lady Masigi Matakta Bhava Atomic Research Center Gi Anoba Technology Singsu Lady Haike Chief Guest Hoina Saruk Yaki B Secretary Science and Technology Kengu Juringlana Lomi Signat Low Singubada Hena Kumang Sokshinaba Technology Center Asida Lady Ba Machine Amadi Technology Sing Asi Lomi Singna Kudong Saba Lobiu Masina Tongan Tongan Ba Makalgi Low Singuga Mari Lainaba Potok Sing Potok Pada Achabu Mateng Oigani Haike Nahagidamagda khwaidagi kanagadaba aigidamagda isina khwaidagi applicable oye aigidamagda di ashi sijinaragadi aigi agricultural produce asida khwaidagi capacity to biyaba maximize to biyaba ashi laye haibasi khangja horo haibasi haijaningbani Haukiba Jun Kuni Thoida Mapuroibana Minungsi Leitana Hatok Pikrabi Kaiku Maning Lekaidagi Sima Sahanigi Miada Sigi Matangda Generiba Myoy Kudimak Pagadabani Haina Ngasi Miyangi Emergency Mifam Ama Kergao Jalil High School the Pangtokre JSC against the brutal killing of Sima Sahani Kaiku Maning Lekai na Sinduna Club Amadi Miyam Yauna Pangtokpa Mifamaduda
MMWO, Imagi Maira, MPCM, UMPC, Ampako, AITEI na chingba civil society organization singna saruk yakhe. Sima sahani gi mihara sida maru oina January-ba maki mapuroiba kaikhu makha lekai MD Mojibur ngarang police na phaki paga loinana makna haidorakpagi matung ina makna khulai oina sejena kiba thangsu phagat khre. Adumoina mak mihara sida January-ba atei mioi singdi phagat bulaitre. JSC convener SA Malikna Miyangi Bifamasina, Simagi Mapuroiba, MD Majiburga Loinana, Miada Sida Jenaba Singh, Atubata Padana, Maragi Matung Ina, Serak Pigatabani Haina, Warep Laure, Jenaba Mio Singh, Padriba Fauba, Simagi Siba Haksang, Lokiri Haidi, Loinana, Jenaba Singh Padriba Fauba Glove, CSO Amadi Miyanga Loinana, Makatana Kongjang, Sanction Kigan Haidi. Atuba Matamda, Ikoina Singh Nazariba, Ikoina Sumsoi Soidanamaki. Mahaki nupa khangna hatpadi oiroi atopa yarom gani haibase atopa singado athubu da phabi duna ahakpa dandi pibi dragade ikoi JC na makhata na muk ikoi gi lekai isda laibiriba club maira paibi amadi tongan ba organization kaya ga loina na khongjung changsin jagani aduga athubu matamda ikoi na phabi o hariba chendarang mani haiba sing moya mani se phabi dri phawbudi ikoi asibasu ikoi laujakiroi poloi bagi thau Tabak Torum Kaimata Taujakiro have a Sigi Mike Dagi, Tamjeri. Thawal District Oina Tongan Tongan ba Kungang Tara, Survey Togduna Lady ba Asigi, Survey Report Sing, Nintina Tambu Amade, Kungang Sing Asibu Mapung Pana Yang Sinbak Ngamnaba, Thawal District Oina Assistant Survey Amade Settlement Officer Ama, Mahaki Luina by Staff Single Luina Nat Tambu Haina, Thawal District Bar Association President Case Arun Kumana, Paumising the Fundo Cray. Sahi Tarataragi Manungda Kungangi Survey Report Sing Tobasida Assistant Survey Amadi Settlement Officer Laitabana Miyamda Amadi Advocate Singda Awabakaya Muknare Revenue Court Amagi Power and Function Chapchana Laigadaba Officer Asi Atubada Thambina Ba Marilainaba Department Official Sing Amadi Governor Na Atubada Mieng Changduna Tabak Oina Pangtuk Yu Haike. Officer Takadam Nematu Holidina See reflect audience. Saturday is shooting Uttaman. I am a woman shooting Saturday. So Saturday is when you function, office card, they had a calendar and the 4 millions. Calendar is shooting. I'm the Uttaman. Praza, young computer land of woman. With the one ship bar, my kid, woman, means and the was a 3 lakhs in the pew. I have been machine scholarship. China, Manipuri, Babasat, in the Canada from doing Manipur Massage and the Central Lone established that Sakivana. Manipuri, the Motasu Congress, Fanny, Central Government, Brigadi, or his salary among all benefits, Brigido, Central Government, PP. Sim Aduna Masita, a bit of the Nigamante, scholastic interview, Aduga, Penoski, Akogi, Pitopa, the Sumata, Chana Pitopi. Central Agricultural University, Imphal Vice Chancellor Dr. Anupam-Misra, the Orisha Society of Extension Education, OSCE, Bhuvaneshwarna Lifetime Achievement Award Piduna Ikai Khunna Kre. Odisha University of Agriculture and Technology Bhuvaneshwar Odisha na Sinduna Odisha da tha asigi tang kundagi kunithoi fauba Extension Education Strategies for Digital Agriculture haiba hiramasi da pangthokpa National Seminar da CAU Imphal gi VC Dr. Anupam-Misra na Agriculture gi lamda anoba wakalol kaya putoktuna mai pakna sangshiliba thabak thoram singda singtharaduna haiba Lifetime Achievement Award asi pirakpani hairi. Churasanpur Medical College की Medical Unit ना National Medical Commission Regional Center Medical Educational Technology NEGRIMS Silonga kusam naduna Medical Education की निमित humni चतरखिबा Basic Course की Workshop ngasi College asigi Imphal Campus क्याम गैदा लुशन क्रे लुशन बगी थोरमदा NMC Regional Center की Additional Professor Dr. Bishorjit Saikya CMC की Faculty Member Singh Administrator Professor Gangmai Angam Joint Secretary Health Dr. Yumnam Suraj Joint Director Dr. Arambam Provinchandra, Deputy Director Finance Rajesh Kangwam Sarugya. Indigenous Peoples Forum Manipur na Khomjinduna Manipur gi Puwari amadi hauji thengnariba thaudok wathok haurakpagi matangda puthokpa lairik implosion ngasi Manipur Press Club ta phongkhre lairik phongbagi thoramadu Philem Rohan Indigenous Peoples Forum Manipur gi President Asang Kashar Manipur Naga Youth Organization ki President Thotraingam Khaitang Imphal Naga Forum ki Co-Convener Athon Gangmai Imagi Maira ki President Sujata amadi United Meitei Pangal Council ki
thaububa yauna mioi kyana saruk yakhe hoji pawgi mar thana aten brem talokchari Admission open. Rich College, Rich Roof Building, Metrum Impal, BA 2025-2026. Aikoina pizariba courses singdi English Education, Sociology, Psychology, amadi Political Science ni. Program asibu enroll tauba ahanba student tarada free admission gi khudongchaba pizari. Interested oiba student amadi parents singna makhada pizariba number natraga college ki working hours ta lakpiba yagani 9233287833. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo birib. Novochem Health Care gi original Lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Sijinabiyo original Lipsa 5G. Novochem Healthcare na sajaba original Lipsa 5G ahum lawbada coffee cup ama free da hapchari. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break matungda mayam butaram nokchari makhata ba pauda Sayi kudingi pangthokpa konung kang chingba handak jaigi su pangthoknaba sem saba ayamba loire ing tappa nungayai phaba lebak ama oinaba lebak miyamna tharomasi sarukyaduna isorgim famda punna thauni rasi haina Sri Govindaji Temple Board na appeal tawkhre lagliba June thagi tang 29 pangthokadoriba Ratha Yatra numit asida Sri Jagannath Balabhadra amadi Subhadra ahumna ratha mathakta lengshinduna kang chingba asi pangthokani numit asida Manipur miyamna Furup Kangluki Khaidana Punna Sarukyamina si haina Govindaji Temple Board ki member Prailakpam J. Dev Sarmana appeal tawki Manipur da laibiriba kutimakna lakidana lebirakdana asinglaba isorgi mafamda Manipur miyamgi Manipur sida thenariba awabu kumna mukse pawandi haidana mayam kumna mangna amutang thauni minasi kuruminasi haidana miyamgi mafamda aina Govindaji Temple Board ki mimuk sindarga Manipur pada pumnamakki mafamda appeal tawjari Sri Govindaji Temple Board ki section officer Manohar Mayumbari Sarmana mamang sahida oikiba phibam asiga handak sahiga yengnarubadadi handak sahi asidi Govindaji gi thaujaldagi apanba ayatpa amata leitana tharomasi pangthokpa ngamgani khali numira sida lamdamasida kundaminariba Furuk Kayana sarukyagani haike Govindagi kangsi hanjanggra matungda muk pulaki leiriba kholiba maya buching bagi chanabi mathabji chanadra lai adu mase leipang ning thaugi oina kangching gibadi koigi Sri Govindagi Gambhir Singh Maharaj sana hakta singiba kangsi sigi mamangda kangching bagi wari di adum leire masi konung kangsi chingingai matamda Sradha Vijay Govindagi kang hana chingani aduga kang hajala matungda Sri Govindagi pung ama chapchana akoi kang gidam ka jatra tawani Child Welfare Committee Kaksing District amadi District Child Protection Unit Kaksing District na punna sinduna One Child One Plan ki campaign hawdokpaga loinana Children's Meet ki thauram ama Kaksing Garden da ngasi pangthokre tharamadudha Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar DC Kaksing Rohit Child Welfare Committee Kaksing District ki chairperson Naurem Kumari amadi District Child Protection Officer Kaksing Gaju Rajkumari na maroiba mesingona sarukyakhe Kaksing District ki manungda leiba tongan ba mafam singda leiba children home singda leiba angang singna sarukyaduna ending plastic pollution haiba thimda June 5 da pangthokiba painting competition da makong matang taraba angang singda certificate khusinnabaga loinana handak da haidokiba class 10 pass taroklaba children hongi angang singda chu achamba kudolga loinana certificate su khusinakhe
Lainingthau Sanamahi Temple Board ki Loisang Tarana Mamang Sahidagi Hoduna, Tha Amagi Aroiba Numita Pangtoktuna Lakpa, Tha Sumi Famgi Tratarulak Suba Oina, Haying Kongbanda Laiba, Sanamahi Temple Board ki Sangen the Pangtokre, Tha Sumi Famasi Gamari Lainana, Mitay Mayekta, Funal Maring Kolgi, Ahanba Oina, Eme Loirabi, Kohai Esther, Tungshil Tontangbu, Lainingthau Sanamahi Temple Board na, Atambakudol Piduna, Ikai Kumnaba Utuna, Pungning Tawat Ke, Mifamadu da Saruk Yakiba, Ibudau Chothe Thangwai Pakhangba Temple Board ki Secretary Yairing Peringchong Chothena Mathang Sahidagi Sajibugi Noma Panba Cherauba Numitagi Lainingthau Sanamahi Temple Board ka Punna Chahi Hobugi Thoram Pangthokningbagi Apamba Sufongdo Ke Tha Sumi Famgi Kudong Saba Lauraga Lainingthau Sanamahi Temple Board na Bisnupur District ki Ibudau Chothe Thangwai Pakhangba Temple Board Lamlang Hupi Amadi Imphal East District ki Phunal Maring Khulgi Phunal Ningthau Telhaiba Khubam Lainingthau Committee da Lainingthau Sanamahi Temple Board na Sanamahi Laining na Sakang JPK. Department of Agriculture ka kusamnaraga Kokomi Farmers Wing na irang na sokal labang famsingda lau ubada changba har amadi paudi ahongbu mamalda panganbagi makasatarak pa oina ngasi Imphal East ki sabung khoktasu ahongbu mamalda lomisingda har amadi apaba makalgi paudi sing yentokre. Sabung Kok Sawombung Lairembi Community Hall the Pangthok Pathoram Maduda Director Agriculture Peter Salamna Imphal East ki oina su Sabung Kok ta Pangthoktuna Lomi Singda India government na subsidy da piba har mamal lupa Chani Humudrada amadi apaba makalgi paudi singna KG da lupa taruk ta phangan bani Department na angamba mateng pangduna honariba sida Lomi singna su kanna honaduna sathok marang kaina puthokpa lamdam ohelasi haike Kokomi Farmers Wing Convener AB Elangbamna Irang Namaram Oiraga Low Uba Yadraba from Singda Low Uhandaba Yade Haibagi Pandam Makada Agriculture Department Kakusam Naraga Lomi Singda Ahongbu Malda Har Amadi Paudi Singasi Pangan Bani Haike Affected Oiriba Jagada Label Lomi Singa Punna Kusam Naraga Lomi Singa Punna Kusam Naraga Asungba Program se matang pangthoktana lamdamsi pothok marang kaina leiba aduga jahonga hongba lamdam ma oina ba hona minisi haibo wafam je midagi thongda thamjabani Kom Singna Kundaba Thayongda Ahanba Oina Lengak Napiba Mamalda Uria Phanganba Ngamle Haina Kom Union Manipur ki President Sarto Ahau Kom na Paumi Singna Phungdorakle Agriculture Department ki Makhada Kom Union Manipur na Sinduna Uria Backlisting Ama Lamlai AC ki Manungda Leiba Thayong Khulda Phanganbaga Mari Lainana Sarto Ahau Kom na Makhata Kibada Handak Agriculture Director Peter Salam Amadi Assistant Fertilizer Officer Loitongwam Sanatombana Khulda Uria Phanganbagi Chatarakliba Thokshillasina Lomi Singda Anobo Mangalama Pire Asigumba Apaba Thokshillasi Tungkoina Chathaba Pami Haike Since the beginning of the time down across this moment, there is no single farmers who have got urea farmer at this government rate. And this is history and we have seen and this is happening here. Agriculture Department ki Village Extension Worker MD Kudus Khana Director Peter Salam Amadi Assistant Fertilizer Officer Loitongwam Sanatombagi Miyeng Makada Haukiba Jun Taratarukagi Hauna Tongan Mamfamda Uria Phanganbagi Sarukama Oina Ngasigi Tharomasi Sinbani Haike Numit Mangani Chupna Pangthogadaba Manipuri Oza Singi Mitay Mayek Training Program Haukiba Jun ki Tangkun Marida Safalika Roy Adarsha Vidyapithe Lala Hailakandi da Sohdokre Haudopogi Thoramda Hailakandi gi Diet Principal Yusuf Ali Sheikh Hawam Manishna President MSPA Hailakandi Konsam Rovindra Secretary MSPA Central Susarukya Ke Resource Person Oina Ice Nirendra P Hemanta T.A. Sanjay Miss Archana Amadi N Sunita Sarukya Ke R.K. Sanatomi Devi College of Education gi B.Ed 4th Semester 2023-2025 Batch ki Post Internship Activity gi Sarukam Oina TLM Teaching Aids Exhibition ngase North East Laiba College asida pangthokre Exhibition asida Low Cost Training Learning Aids kamdong na sem sagani amadi angang singda larik takumatamda Teaching Learning Aids sijinabagi kanaba mayamdo khanganaba pangthokpani Sijinadraba langthoklaba potchai sing amadi aikhoigi akoibada laina phangba potchai sing sijinaraga
साब क्लासरूम पुसनब याबा माइनर डेमोन्स्ट्रेशन तौब याबा एड्सिंग सिजिनबना आगांगसिंगदा लाइन अमदि थूना खंगबा हेली अमसुंग काउगंदी हाइना आरके सनातुंबी देवी कॉलेज ऑफ एजुकेशन की बीएड इंचार्ज डॉक्टर युमनाम सुरजित सिंह फोंदोरक्ले मास ट्री प्लांटेशन प्रोग्राम के सरुकम ओइना ngasi women for tree haiba theme da town planning department government of manipur amade manipur urban development agency muda ani gi makhada moirang municipal council na sinduna moirang chengai lampak ta u thabagi thoram ama pangthokre project amaga loinana moirang municipal council gi makhada semba self help group ahungi member single loinana thagadoriba upal singa sina mapung mare phadriba phawba yengsingadore थौरंगी सरुकमोइना काउंसिल की मखादा लेबा सेल्फ हेल्प ग्रुप अहुंगी मेंबर सिंगदा ngasiदagi थाबा हौगदरिबा उपाल सिंग असि मपुंग मरै फाद्रिबा फावबा यंगसिनगदबा असिगिदमक पुनिंग थौगतपा ओइना टाउन प्लानिंग डिपार्टमेंट की माइकैदगी किट अमममसु कुदोल पिखे ngasi हौदोकपा नुमित्ता चेंगै लंपाक की अकोइबदा डायरेक्टर एनजी उटमना लुचिंगदुना वही पानबा मनापुंगबा अमदि लमदम असिगी इंडिजिनस ट्री यावना उ चारा चामरम थाखे डायरेक्टर एनजी उटमना पाइखलिबा प्रोजेक्ट असि उ थाबकक नते थारिबा उसिंग असि हौद्रिबा फावबा सेनबा अदुनी ngasi थाखिबा मफम असिदा ओलकपा चहिदा उ अमा अमुक थाबा अदु नते असुमना संगसिन मिनरबदी काइथरकलिबा अयिंग असा कनबदा वाना थोकलोय हाइखे सरुक याखिबा एसोसिएट टाउन प्लानर टाउन प्लानिंग डिपार्टमेंट एम मनासना इंडिया पुंबकी ओइना पाइखलिबा थौरांग असिदा मणिपुर की ओइनासु ngasi मोइरांग म्युनिसिपल काउंसिल दा पाइखलिबा असिगा थारगा इम्फाल यावना काउंसिल मरी दा पाइखतले मोइरांग दा ngasi थारिबा सिना उ चारा चामा निफु थानबा पांदमनि हाइखे खुरा हेग्रु मखोंगदा तुरेल तोरबान काइबना इसिंग इचाव थोखरबा मतुंग थकनबा इसिंग लेतबना खम थेंगना अवाबा मायकनरिबा मियामगी दमकता खल्लगा खुराई केंद्र की मनुंग चन्न लेबा खोमिदोक खावैसोय कारोंग थोंगदा मनपुर फेडरल ऑर्गेनाइजेशन MFO की प्रेसिडेंट कोरी मयुम बोबोय की लुचिंग मखादा PICD का कुसमनना थकनबा अफबा इसिंग गेंथोखरे मनपुर फेडरल ऑर्गेनाइजेशन हेडक्वार्टर की सेक्रेटरी जनरल यंकोकपम आदिल खाना खम थेंगना अवाब ताखरबा मतुंग अफबा इसिंग अवाटपा लेबा मतमदा मियामना MFO दा कांटेक्ट तौरक्तुना अंगंबा होनगे अवाबदा खरदंग ओइरबसु कोखनबा होनरिबा असिबु मियामना सपोर्ट तौबिनबा हाइरि तुरेन तोरबान कायमना मरम ओइरगा इकाई लेकाई दा इसिंग चनियाई थंनियाई लेरक्तबा अदुना मरम ओइरगा ngasi अखोइगी इसिंग येनबगी थाबक असे अनिरक छुबा फेस ओइना MFO ना पांथोक चबनी आइरिबा सिदा कना कना गुमबना थंगे चनियाई लेजद्रबा इसिंगु दरकार लेबा मियोय सिंगना अखोइगी MFO दा कांटेक्ट तौबिरप तारगदी बिना अंगंबा मतेंग अमा अखोइसु सरकार की मैकैदिगी लौरगा पांजगनी हाइबसे पब्लिक का मीडिया की थांग असिना मरम ओइरगा हाइजरी MB कला संगीत संगम विद्यालय वबगाई तेरा उरकी तरा तरुक सुब फाउंडेशन देगी थौरम कक्सिंग डिस्ट्रिक्ट की मनुंग चन लेबा वबगाई यांगबी कम्युनिटी हॉल द पांगथोखरे थौरम अदुदा एक्स जिला परिषद मेंबर वबगाई मयंगबम जयंत कुमार एक्स प्रमुख के जेता अमदी एम भरतना मरु अबमेसिंग ओइखे थौरम अदुदा कल्चरल प्रोग्राम कयास उठखे Department of Art and Culture amasung Manipur State Sumang Dila Council na sinduna Chief Minister Artist Singi Tengbangi Makada Anisba Series ki oina puthokpa Ice Rojina iba amasung direction su piba Thawai Nadi Pukhide haina mingthonba Alternative Theatre Group ki Thawai Nadi Pukhide ibuya ama Sumang Dila sanglenda utkre How is Hanabagi Power Kogi Senior Sports Journalist Brian Thujandagi Lobirase Winner 5-0 in the red corner. मणिपुर की बॉक्सर अनि मोइबुंग खोंगबम लंचेनबा मदी राधामणि लोंगजमना गोल्ड मेडल अनि लौदुना तरुक सुबा जूनियर बॉयज एंड गर्ल्स नेशनल बॉक्सिंग चैंपियनशिप की मणिपुर की बोर्ड लोइसिन खेबदा गोल्ड अनि ब्रोंज मरी पुन मेडल तरुक लौरे बॉक्सिंग फेडरेशन ऑफ इंडिया की मेंग मखादा था सिगी तांग 19 दगी साई NBA रोहतक हरियाणा दा चथरिबा तरुक सुबा जूनियर बॉयज एंड गर्ल्स नेशनल बॉक्सिंग चैंपियनशिप की ngasi पांगथोखिबा नुपा मसागी किलोग्राम 50 की अरोइबा बॉट सरुक यारिबा मणिपुर की नुपा बॉक्सर मोइबुंग खोंगबम लंचेनबना SSCB सर्विसेस की बॉक्सर पीयूषपु पॉइंट अहुम अनि दा माइथिबु पीदुना गोल्ड मेडल लौखिबने नुपी मसागी किलोग्राम 53 की अरोइबा बॉट सरुक यारिबी
मणिपुर की नुपी बॉक्सर राधामणि लोंगजमना हिमाचल प्रदेश की बॉक्सर हर्षिताबु पॉइंट 5 सिनोदा माइथीबा पीदुना गोल्ड मेडल लौखी पांगथोखिबा चैंपियनशिप असिदा मणिपुर की नुपा बॉक्सर 12 नुपी बॉक्सर 9 पुन्न बॉक्सर 12 न सरुक याखिबदा गोल्ड 2 ब्रोंज 4 पुन्न मेडल 3 लौखिबने सरिता बॉक्सिंग एकेडमी मयंग इम्फाल की कोच वाई प्रिय कुमार मदी साई इम्फाल की कोच ज्ञानेंद्र शर्मा मणिपुर की नुपी की टीम की कोच मेरीकॉम बॉक्सिंग एकेडमी लांगोन की कोच एल किशन एल सुनील कुमार नुपा की टीम कोच होइना सरुक याखी पांगथोखिबा चैंपियनशिप असिदा मणिपुर की नुपा बॉक्सर मोइबुंग खोंगबम लंचेनबना चैंपियनशिप असिगी नुपा की बेस्ट बॉक्सर तादुना सिलिलांगलिबा सिंगी माइकैदगी ट्रॉफी अमदी मेमेंटो पीदुना पुंगिंग थगोटखी पांगथोखिबा चैंपियनशिप असिदा रिया हाइखामना किलोग्राम 50 लेमपोपम महेशना किलोग्राम 30 लेमपोपम अंबेकरना किलोग्राम 94 अमदी दाइना थोकचोमना किलोग्राम 39 ब्रोंज मेडल लौदुना पुन्न मेडल 3 लौखिबने अनीसुबा प्रीमियर लीग की ngasi sanakhiba match da United Sandel FC Sandel na Youth Social Welfare Association YSWA ulobu maiti bapi khre Sheikh Babu Macha Memorial Trust na sponsor toraga All Manipur Football Association gi meng makhada mamang thagi April gi tang 23 gi tim 19 grubani thongna khaidutuna lamong thongkhong da leiba artificial tab ground na sanaba haukiba Anisuba Premier League ki ngasi langjing tab ground na sanakhiba match da United Sandel FC Sandel na Youth Social Welfare Association YSWA ulobu gol ani sinoda maitiba pikibane United Sandel FC Sandel gi mai pakibi gol ani adu thakung malsong sothena match ki kontra manga subamedi match ki apiba matam gi ahapa minute marida sankibane MSR Kabaddi Federation of India gi meng makhada था सिगी तंग कुनिपाल दगी मथंग था जुलाई अमा फाउबा श्री प्रेम नगर आश्रम रानीपुर मोड हरिद्वार उत्तराखंड पांगथोकदोरिबा सही 19 मखागी नुपा मचा अमदी नुपी मचागी कबड्डी चैंपियनशिप ता सरुक यारुनबा मणिपुर स्टेट कबड्डी एसोसिएशन की सनरोई 13 मदी ऑफिशियल अनि पुन्ना मियोई 13 न सबटी ममा ngasi इम्फाल की बीर टिकेंद्रजीत इंटरनेशनल एयरपोर्ट की उत्तराखंड की दमक इम्फाल थादोखरे TS Bijoy Madi W Anandana Manipur Team ki coach Madi team manager oina Lusingli Thagachari makha taba sanabagi paw mu pijari haukiba metara mathoidagi hauduna laikhidraba sorok khaibam yaimabi ningsingduna Salam Youth Learners Club na sinduna Salam Kangjeibungda chatharakpa first state level village open 9 men aside football tournament ngasi lotion kre lotion bagi thoramda singjamai kendra ki MLA Yumnam Kemchan Nauria Pakhang lakpa kendra ki MLA Sorai Sam KB 9 sector Assam Rifles ki commander brigadier Ananya Boral 33 Assam Rifles commandant Colonel Radhakishan superintendent of police Central Jail Manipur Sorok Haibam Bradika ex-ZP Awang Khunau Jila Parishad and Pramo ex-Pradhan Awang Khunau Gram Panchayat Thaudam Dijamani na chingba saruk yakhe Tharomaduda Lamsang Kendra ki MLA Sorok Haibam Rajena Leiba ki wat na thairam laga senjau paiba khaktana lining oiraga mai ka ba chinjak dalonba singna lamdam asigi Naharol Singh mangalakle mai ka ba chinjak tagi Naharol Singh bu kanduna mai masing tambaromda pusinge hairabdi sports natana lambi leite khanbadagi tournament asi sinbani Lamsang Kendrabu Chokhanaba Mahilosang Semgatpa Football Academy Linkatpana Chingba Thabak Kaya Pakalakle Naha Singi Mating Pudoknaba Tournament Matang Sinnaba Thorang Tongtuna Lady Haike Thoromaduda Yumnam Kemchanna Lamsang Kendragi MLA na Mahaki Ahalamal Ningsingbada Naha Singi Kananaba Sinbasi Afaba Thoksilni Tournament Asina Naharol Singda Inot Ama Pibangam Lagani Haike ngasi pangthokba final match aduda Helishana FC amadi AT Unit 32 sanake hauzeroi bada maru pau amona pizari emergency town ki bacha yang ke shuruk page ningsing thoram Samvidhan Hatya Diwas Park sana pangthokre Saukutpagi marumda aikoi gi chanabi hauna lonchat mangna basinba toklasi haina MLA Govindas Konthojang na haikre
Manipur की टेक्सटाइल पार्क सानब की थौरांग लेरे हाइना एडिशनल चीफ सेक्रेटरी अनुराग बाजपाईना हाइख्रे अमदे तरुक सुबह जूनियर नेशनल बॉक्सिंग चैंपियनशिप की मणिपुर की बाउट लोसिन के बदा गोल्ड अनि अमदे ब्रॉन्ज मणिपुरना मेडल तरफ लौरे ngasi oina di ISTV na pizza pau mata solution jare mieng tabiri ba singom ka hanna khunja